Manipuri Wari channel asibu subscribe tawbiyu subscribe namaba matungda bell icon da mu nambiyu anau video sing lakpada khangnaba aduga video sing asibusu like tawbiyu amadi share tawba kaubigenu Mema Hi Mani noibu kana kana laigine Mani ine kai leire Mema Mani ine laifam chafam khangdre ne akhoi thoibado phone amta tawne ma su halakte nachal su halaktri ne college chatkibadagi Mani yasang lasibaw college halaktriba aduga thoibadi kadaida chatkini hairamge Mema khangde ne masu thabak ama chatluge dang hairamine Mani ine nungsa yamna thire nachal du phata nungdaga thuklamgadrana ine yam pakhale ngasi se mangsu yamna nungaite mitna su yamna chongi Mani ine kaisu hena khanjelunu se tombi su laisabi farabanina chen chongbo irambasu yai ka henba wakhal khanjingenu se ai thoibada call tawge Mani thoibada call tawi adubu switch off laire hanjin tawi adum switch off laire Mani ne henthoida mu call tawi adusu switch off laire Mani ine thoibagi phone dusu switch off adum laire Mema kaigino mana switch off tawri dubo karino ne aina hujik tawgadoresibo ima gi bungo onthokna gyan ta de ta ko nangse ima na chatkinu haibase maya de do nangna Mema Mani hoigi mangol darida famlaga kablai Mani gi nupina themjilai Mani gi nupi ine adumna kapkanu se tombi do chenbo oiramgani hayeng nongalaga paw hanba maraina lakserani ado haujikidi thoiba halakti fawba sida lairase nathanda yumduda lairubada wakhal henjinna khallani Mani hoi aduna farani ine akhoi da laibiramo aisu aswai fawba sum yengluge rita gi manakta chu chatluge moigi college ki mamanabi singi number yaubra hanglaga call tawraga hangba yabusu hanglurage Mema hoi ibungo nangna khara amta chenbiyu ine nungsa thibana leifam chapam khangdre Mani hoi ine Mani thokre tombi gi mamanabi rita hoida chattuna college ki mamanabi atai gi number da call tawduna hangba yaba hangle adubu tombi di ngantana hankre hare Mani su chenbo eramlani khanduna mayumda hale thoibagi mamadasu tombi du chenbani haiduna themjin birami adubu thoiba halaktrib fawbadi moida lairo haiduna lahellami Mani di thoibada call toba lepte adubu switch off adum lairami numidangi matamni matamdo yamna thengbasu natri pung 9 mukta tabada ngairi Mani gi mamana kaithel lagi halakpada ben amadagi karigumba ama narakta langsilamadu laptakna urami bendo mamai laiduna thaukhre Mani gi mamana prap sangshintuna yenglui fajaraba thabalgi mangalduda mayek singna posak ado atai karisu oiramdre thoibagi masal nupi tombigi asiba hakchangni Mani gi mama khongdagina kokton pawba tu chungkhiba khangaude aping apai oina mayumda prap chelai macha nupa Mani da pawadu tamlami paw damadu tabada thoibagi mama asonbido mapangal kanbi amagi matawgum phuk hawgatlaga chenki Mani hoisu tanaki machagi manak hek yobuga thoibagi mama yam changna pendana tengthajari Imagi bema karino ichana tawrisibo nama asonbi aibu hundoklamlib karigino hawgatlo ichana imagi mang tharga chatpa yaroi hingbagi kanadrabi pangan cholabi ima hana mang thagi icha chatkhiba yaroi nama asonbi aigi sebado ichabu waraduna pothari baro imagi bema thoibagi mama kamna Mani da mu onsinduna hairei Mema Mani aigi isa se chenkhibani haibadaine noina hayeng paw hanba lakani haibadaine aduga karino aina uribasibo hayo Mani khumo noibo chenkhibani haidaine Mani su kumpham khangdraduna kapli Mani tarakliba mapidu sat taithoklaga nakalamada thaidurai aduga thoibada amuk call tawi handamukti ring chatle adubu paidi paikhalakte asomda thoiba
ꯗꯥꯃꯅꯤꯒꯤ ꯃꯤꯁ ꯀꯣꯜ ꯌꯥꯝ ꯂꯩꯔꯝꯃꯦ, ꯑꯝꯇ ꯄꯥꯏꯈꯠꯀꯦ꯫ ꯍꯦꯟꯊꯣꯏ: ꯄꯥꯏꯔꯨꯅꯨ, ꯏꯀꯥꯏꯖꯗ꯭ꯔꯣ? ꯊꯣꯏꯕ: ꯀꯩꯗꯧꯕꯒꯤ ꯏꯀꯥꯏꯗꯣꯏꯅꯣ? ꯁꯤꯕꯨ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯂꯣ? ꯂꯣꯠꯄꯁꯨ ꯌꯥꯗꯧꯕ ꯅꯠꯇꯦ, ꯑꯗꯨꯒꯤ ꯁꯔꯨꯛ ꯐꯖꯅ ꯍꯥꯏꯈꯤꯕꯅ ꯐꯠꯇ꯭ꯔꯣ? ꯃꯣꯏꯁꯨ ꯄꯥꯈꯠꯇꯅꯕ꯫ ꯍꯦꯟꯊꯣꯏ: ꯍꯣꯏ, ꯄꯥꯏꯔꯣ꯫ ꯊꯣꯏꯕ: ꯍꯜꯂꯣ ꯗꯥꯃꯅꯤ꯫ ꯃꯅꯤ ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯃꯅꯤ: ꯐꯣꯟꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯅꯕꯒꯤꯗꯃꯛ ꯑꯣꯏꯔꯗꯤ ꯄꯥꯏꯔꯨꯅꯨꯋꯣ꯫ ꯊꯣꯏꯕ: ꯀꯩꯗꯧꯔꯒꯦ ꯗꯥꯃꯅꯤ, ꯑꯗꯨꯛ ꯌꯥꯝꯅ ꯐꯤꯡꯂꯤꯗꯨꯕꯣ? ꯃꯅꯤ ꯍꯟꯗꯛꯃꯨꯛꯇꯤ ꯈꯣꯟꯖꯦꯜꯗꯣ ꯅꯤꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯌꯨꯝꯗ ꯀꯩꯗꯧꯔꯤ ꯈꯣꯠꯂꯤ ꯅꯪꯗꯤ ꯑꯃꯠꯇ ꯈꯪꯂꯝꯃꯣꯏꯅꯦ꯫ ꯊꯣꯏꯕ: ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯦ ꯗꯥꯃꯅꯤ? ꯃꯅꯤ: ꯇꯣꯝꯕꯤꯗꯣ꯫ ꯊꯣꯏꯕ: ꯑꯩꯈꯣꯏ ꯇꯣꯝꯕꯤ ꯀꯩꯗꯧꯔꯒꯦ? ꯃꯅꯤ: ꯇꯣꯝꯕꯤꯗꯣ ꯁꯛꯈꯪꯗꯕ ꯈꯔꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯂꯒ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯂꯦ꯫ ꯊꯣꯏꯕ: ꯍꯥ? ꯊꯣꯏꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯎꯌꯨꯡꯒꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯌꯦꯡꯈꯤꯕ ꯃꯤꯐꯝ ꯑꯃꯗꯒꯤꯁꯨ ꯍꯦꯟꯈꯤꯗ꯭ꯔꯦ꯫ ꯄꯥꯏꯔꯝꯕ ꯐꯣꯟ ꯑꯗꯨꯁꯨ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ꯫ ꯍꯦꯟꯊꯣꯏ ꯌꯥꯝ ꯄꯥꯈꯠꯅ: ꯌꯥꯝꯕꯨꯡ, ꯀꯩꯗꯧꯔꯒꯦ? ꯇꯣꯝꯕꯤ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ? ꯊꯣꯏꯕ ꯌꯥꯝ ꯐꯤꯡꯅ: ꯒꯥꯔꯤ ꯁꯣꯗꯤ? ꯍꯦꯟꯊꯣꯏ: ꯁꯤꯗ ꯂꯩꯌꯦ꯫ ꯊꯣꯏꯕ: ꯄꯤꯔꯛꯑꯣ, ꯑꯩꯒꯤ ꯐꯨꯔꯤꯠꯇꯨꯒ ꯄꯤꯔꯛꯑꯣ, ꯂꯥꯛꯑꯣ ꯆꯠꯁꯤ꯫ ꯍꯦꯟꯊꯣꯏ: ꯀꯗꯥꯏꯗꯅꯣ ꯆꯠꯇꯣꯏꯁꯦ? ꯊꯣꯏꯕ ꯍꯦꯟꯊꯣꯏꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯍꯦꯟꯊꯣꯏꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ꯫ ꯍꯦꯟꯊꯣꯏ: ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯀꯔꯝꯅ ꯇꯝꯂꯝꯒꯗꯕ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯅꯪꯕꯨ ꯌꯨꯝ ꯐꯥꯎꯕ ꯑꯩ ꯊꯤꯜꯂꯝꯃꯒꯦ, ꯑꯗꯨꯒ ꯅꯪꯒꯤ ꯒꯥꯔꯤꯁꯦ ꯑꯩ ꯌꯨꯝꯗ ꯄꯨꯔꯨꯒꯦ꯫ ꯑꯩ ꯅꯪꯕꯨ ꯃꯤꯔꯥꯏꯕ ꯅꯠꯇꯦ, ꯑꯩꯅ ꯅꯪꯕꯨ ꯅꯣꯡꯃ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯈꯤꯅꯤꯌꯦ꯫ ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯌꯥꯎꯀꯣ ꯍꯦꯟꯊꯣꯏ꯫ ꯌꯥꯝꯕꯨꯡ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯣ? ꯑꯩ ꯀꯩꯝꯇ ꯚꯥꯞ ꯇꯥꯕ ꯉꯝꯗꯤꯌꯦ꯫ ꯊꯣꯏꯕ ꯀꯞꯉꯥꯡ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯍꯦꯟꯊꯣꯏ, ꯑꯩꯈꯣꯏ ꯇꯣꯝꯕꯤꯗꯣ ꯁꯛꯈꯪꯗꯕꯁꯤꯡꯅ ꯍꯥꯠꯇꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯃꯦ꯫ ꯐꯤꯕꯝꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯀꯔꯝꯅ ꯄꯨꯗꯨꯅ ꯆꯠꯀꯅꯤ? ꯑꯩꯅ ꯅꯪꯒꯤ ꯏꯖꯠꯄꯨ ꯈꯣꯡꯒꯥꯎꯅꯕ ꯅꯠꯇꯦ, ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯃꯤꯔꯥꯏꯒꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯑꯩ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯅꯤꯌꯦ꯫ ꯉꯁꯤꯁꯦ ꯏꯉꯦꯟꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯅꯤ꯫ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯑꯩ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯦ꯫ ꯅꯪ ꯑꯩꯕꯨ ꯆꯤꯡꯅꯕ꯭ꯔꯣ? ꯍꯦꯟꯊꯣꯏ: ꯆꯤꯡꯅꯗꯤꯌꯦ ꯌꯥꯝꯕꯨꯡ, ꯆꯠꯂꯁꯤꯔꯥ? ꯊꯣꯏꯕ: ꯅꯪ ꯅꯣꯏ ꯇꯥꯃꯣ ꯍꯣꯏ ꯏꯃꯥ ꯍꯣꯏꯅ ꯆꯩꯕꯤꯅꯤ, ꯅꯪ ꯐꯖꯅ ꯍꯥꯏꯌꯨꯀꯣ꯫ ꯍꯦꯟꯊꯣꯏ: ꯍꯣꯏ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯅ ꯍꯦꯟꯊꯣꯏꯕꯨ ꯃꯌꯨꯝꯗ ꯊꯤꯟꯖꯟꯕꯤꯔꯝꯂꯒ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯃꯆꯜꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯃꯨꯛ ꯌꯦꯡꯊꯣꯛꯂꯨꯕꯗꯅ ꯃꯃꯥꯗꯣ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯗꯅ ꯃꯌꯥꯝ ꯆꯪꯗꯅ ꯏꯁꯤꯡ ꯊꯥꯗꯨꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯊꯣꯏꯕ ꯃꯆꯜꯒꯤ ꯅꯥꯛꯇ ꯐꯝꯊꯔꯗꯨꯅ ꯃꯆꯜꯒꯤ ꯃꯃꯥꯏꯗ ꯅꯥꯟꯕꯤꯗꯨꯅ ꯇꯦꯡꯊꯥꯕ ꯍꯧꯔꯛꯏ꯫ ꯇꯣꯝꯕꯤ, ꯏꯆꯜꯕꯨ ꯋꯥꯔꯕ꯭ꯔꯣ? ꯂꯥꯏꯔꯕ ꯅꯕꯨꯡꯅ ꯏꯆꯜꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯅꯪ ꯅꯕꯨꯡꯕꯨ ꯋꯥꯔꯧꯕ꯭ꯔꯣ? ꯑꯣ, ꯑꯩꯁꯦ ꯃꯇꯤꯛ ꯆꯥꯗꯕ ꯃꯕꯨꯡꯅꯤ꯫ ꯑꯩꯅ ꯏꯆꯜꯕꯨ ꯀꯨꯞꯅ ꯁꯦꯟꯅꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ, ꯅꯪ ꯅꯕꯨꯡꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯊꯣꯏꯕ ꯃꯆꯜꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨ ꯀꯣꯟꯗꯨꯅ ꯄꯦꯟꯅ ꯀꯞꯆꯔꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯐꯤꯡꯅ ꯂꯥꯎꯔꯛꯏ꯫ ꯀꯅꯥ ꯀꯅꯥꯅꯣ ꯑꯩꯒꯤ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕꯤ ꯏꯆꯜꯕꯨ ꯑꯁꯨꯛ ꯇꯝꯊꯤꯅ ꯍꯥꯠꯂꯤꯕ? ꯂꯥꯎꯊꯣꯔꯛꯑꯣ, ꯃꯕꯨꯡ ꯑꯩꯒ ꯂꯝꯕꯥ ꯇꯧꯁꯦ꯫ ꯈꯨꯝꯒꯅꯤ, ꯑꯩꯅ ꯏꯆꯜꯒꯤ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯅꯨꯃꯤꯗꯥꯡꯗꯨ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯇꯧꯔꯦ꯫ ꯊꯣꯏꯕꯒꯤ ꯃꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯕꯗꯨ ꯃꯉꯥꯏ, ꯃꯊꯟꯇ ꯍꯧꯒꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ, ꯋꯥ ꯐꯥꯎꯕ ꯀꯟꯅ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯍꯦꯟꯊꯣꯏ ꯃꯃꯥꯍꯣꯏꯗ ꯇꯣꯝꯕꯤꯒꯤ ꯄꯥꯎꯗꯨꯗꯃꯛ ꯇꯝꯂꯦ꯫ ꯊꯣꯏꯕꯒ ꯃꯣꯏ ꯑꯅꯤ ꯆꯦꯜꯂꯨꯕꯒꯤ ꯄꯥꯎꯗꯨꯗꯤ ꯇꯝꯗ꯭ꯔꯦ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯍꯦꯟꯊꯣꯏ ꯃꯃꯥꯒ ꯃꯕꯨꯡꯒ ꯄꯨꯟꯅ ꯊꯣꯏꯕ ꯍꯣꯏꯗ ꯂꯥꯛꯏ꯫ ꯊꯣꯏꯕꯒꯤ ꯃꯃꯥꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯃꯗꯤ ꯊꯣꯏꯕꯒꯤ ꯃꯇꯧ ꯎꯕꯗ ꯍꯦꯟꯊꯣꯏꯁꯨ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯅꯗꯤ ꯍꯦꯟꯊꯣꯏ ꯂꯥꯛꯏ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯦ꯫ ꯍꯦꯟꯊꯣꯏꯅ ꯃꯅꯤꯗ ꯁꯦꯜ ꯈꯔ ꯁꯤꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯍꯦꯟꯊꯣꯏꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ರೆ꯫ ꯃꯌꯨꯝꯗ ꯍꯜꯂꯕꯁꯨ ꯍꯦꯟꯊꯣꯏ ꯅꯨꯡꯉꯥꯏꯐꯝꯗꯤ ꯈꯪꯗ꯭ꯔꯦ꯫ ꯆꯥꯛꯁꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗ꯭ꯔꯦ꯫ ꯊꯣꯏꯕꯒꯁꯨ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦ꯫ ꯃꯊꯟꯇ ꯎꯪꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯣꯏꯕꯅꯁꯨ ꯃꯆꯜꯒꯤ ꯁꯣꯔꯥꯠ ꯑꯗꯨ ꯌꯥꯝ ꯆꯥꯎꯗꯅ ꯇꯧꯗ ꯌꯥꯗꯕ ꯂꯥꯏꯒꯤ ꯈꯔ ꯇꯧꯔꯒ ꯇꯣꯛꯂꯒꯦ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯗꯔ ꯍꯩꯕ ꯃꯈꯨꯔꯥ ꯆꯥꯎꯕꯅ ꯃꯥꯅ ꯁꯦꯜ ꯑꯆꯪꯕ ꯃꯈꯩ ꯂꯣꯏꯅ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯁꯣꯔꯥꯠ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯁꯣꯟꯈꯤ꯫ ꯁꯣꯔꯥꯠ ꯅꯨꯃꯤꯠ ꯑꯗꯨ ꯁꯣꯔꯥꯠ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯊꯣꯏꯕꯒꯤ ꯃꯃꯥꯗꯨ ꯋꯥꯟꯊꯈꯤꯕꯗꯒꯤ ꯒ꯭ꯌꯥꯟꯁꯨ
ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯁꯣꯔ ꯍꯣꯟꯕꯁꯨ ꯂꯦꯞꯈꯤꯕꯗꯒꯤ ꯈꯨꯗꯛꯇ ꯗꯣꯛꯇꯔꯗ ꯄꯨꯈꯠꯂꯝꯃꯤ꯫ ꯎꯆꯤꯟ-ꯅꯥꯆꯤꯟꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯣꯔꯥꯠꯇꯨꯗꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯁꯣꯝꯅ ꯗꯣꯛꯇꯔꯗ ꯍꯦꯟꯊꯣꯏꯒ ꯍꯦꯟꯊꯣꯏꯒꯤ ꯃꯃꯥꯒ ꯊꯣꯏꯕꯒ ꯂꯩꯔꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯒ꯭ꯌꯥꯟ ꯂꯥꯛꯇꯦ꯫ ꯒ꯭ꯌꯥꯟ ꯂꯥꯛꯂꯕ ꯃꯇꯨꯡ ꯍꯦꯟꯊꯣꯏꯒꯤ ꯃꯃꯥꯅ ꯊꯣꯏꯕꯗ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ ꯊꯣꯏꯕ, ꯃꯇꯝꯁꯤꯁꯨ ꯊꯦꯡꯈ꯭ꯔꯦ, ꯏꯃꯥ ꯍꯣꯏ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯒꯦ꯫ ꯍꯌꯦꯡꯗꯣ ꯅꯆꯜꯕꯨ ꯑꯃꯨꯛ ꯂꯥꯛꯍꯟꯒꯦ, ꯆꯥꯛ ꯏꯁꯤꯡꯒ ꯂꯣꯏꯅ ꯁꯤꯜꯂꯛꯑꯒꯦ꯫ ꯑꯗꯣ ꯅꯪꯕꯨ ꯅꯊꯟꯇ ꯂꯩꯍꯧꯕꯁꯦ ꯅꯨꯡꯉꯥꯏꯇꯕꯔꯣ?" ꯊꯣꯏꯕ: "ꯏꯃꯥ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯍꯣꯏ ꯃꯇꯝꯁꯤꯁꯨ ꯊꯦꯡꯂꯦ, ꯏꯃꯥ ꯍꯣꯏꯁꯨ ꯍꯟꯅꯕ ꯇꯧꯕꯤꯔꯣ." ꯄꯣꯃꯤꯂꯥ: "ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯅꯪ ꯅꯊꯟꯇ ꯂꯩꯍꯧꯕ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯑꯩꯈꯣꯏ ꯑꯆꯧꯕꯕꯨ ꯊꯥꯔꯛꯀꯦ." ꯊꯣꯏꯕ: "ꯊꯥꯔꯛꯇ꯭ꯔꯁꯨ ꯌꯥꯅꯤꯗ ꯏꯃꯥ." ꯄꯣꯃꯤꯂꯥ: "ꯌꯥꯒꯗ꯭ꯔꯅꯦ?" ꯊꯣꯏꯕ: "ꯍꯣꯏ ꯌꯥꯅꯤ, ꯏꯃꯥ ꯒ꯭ꯌꯥꯟ ꯂꯥꯛꯑꯕꯅꯤꯅ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ." ꯄꯣꯃꯤꯂꯥ: "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯏꯃꯥ ꯍꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯁꯦ ꯁꯦꯜꯁꯦ ꯄꯥꯏꯁꯤꯜꯂꯨ, ꯗꯣꯛꯇꯔꯗ ꯂꯩꯕ ꯍꯥꯏꯕꯁꯤꯗꯤ ꯁꯦꯜꯒꯤ ꯃꯄꯥꯜ ꯅꯥꯏꯄꯣꯠꯇꯦ꯫ ꯁꯦ ꯄꯥꯏꯁꯤꯜꯂꯨꯁꯦ." ꯊꯣꯏꯕ: "ꯌꯥꯅꯤ ꯏꯃꯥ, ꯁꯦꯜꯕꯨꯗꯤ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯌꯥꯎꯔꯤꯌꯦ." ꯄꯣꯃꯤꯂꯥ: "ꯌꯥꯎꯖꯁꯅꯨꯅꯦ, ꯁꯤꯁꯨ ꯄꯥꯏꯁꯤꯜꯂꯨꯅꯦ." ꯊꯣꯏꯕ ꯏꯀꯥꯏꯔꯞ ꯇꯧꯅ ꯍꯦꯟꯊꯣꯏꯗ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯁꯦꯜꯗꯣ ꯇꯞꯅ ꯂꯧꯏ꯫ ꯄꯣꯃꯤꯂꯥ: "ꯑꯗꯨꯗꯤ ꯏꯃꯥ ꯍꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ, ꯑꯗꯨꯒꯅꯦ ꯏꯕꯨꯡꯉꯣ, ꯍꯣꯍꯥ ꯍꯦꯛ ꯍꯥꯏꯔꯛꯑꯗꯤ ꯅꯆꯜꯗ ꯐꯣꯟ ꯍꯦꯛꯇ ꯇꯧꯔꯛꯎꯀꯣ." ꯊꯣꯏꯕ: "ꯍꯣꯏ ꯏꯃꯥ." ꯍꯦꯟꯊꯣꯏ ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯍꯥꯏꯕ ꯉꯝꯖꯗ ꯃꯃꯤꯠꯇꯨꯅ ꯊꯣꯏꯕꯗ ꯇꯠ ꯌꯦꯡꯂꯝꯃꯤ꯫ ꯊꯣꯏꯕꯁꯨ ꯍꯦꯟꯊꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯨꯒꯤ ꯃꯔꯝ ꯈꯪꯗꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯄꯥꯡꯒꯜ ꯐꯨꯗꯣꯛꯄ ꯌꯥꯗꯕ ꯃꯔꯝꯅ ꯀꯩꯁꯨ ꯍꯥꯏꯖꯕꯗꯤ ꯉꯝꯍꯧꯗꯦ꯫ ꯃꯇꯝꯗꯤ ꯅꯣꯡ ꯅꯤꯅꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯊꯣꯏꯕꯒꯤ ꯃꯃꯥꯗꯤ ꯐꯒꯠꯂꯛꯄ ꯂꯩꯇꯦ, ICUꯗ ꯑꯗꯨꯝ ꯊꯝꯂꯤ꯫ ꯍꯦꯟꯊꯣꯏꯅ ꯊꯣꯏꯕꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯔꯝꯃꯤ꯫ ꯃꯔꯛ ꯃꯔꯛꯇ ꯃꯅꯤ ꯍꯣꯏꯁꯨ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯕꯤꯔꯤ꯫ ꯅꯣꯡꯃ ꯊꯣꯏꯕꯒꯤ ꯃꯈꯨꯔꯥ ꯆꯥꯎꯕ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯏ꯫ ꯆꯥꯎꯕ: "ꯏꯕꯨꯡꯉꯣ ꯊꯣꯏꯕ, ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯃꯊꯥꯁꯦ ꯌꯥꯝꯅ ꯁꯥꯔꯦ꯫ ꯅꯅꯥꯎ ꯅꯨꯄꯥ ꯑꯇꯣꯝꯕꯗꯣ ꯃꯗꯨꯁꯨ ꯗꯦꯜꯂꯤꯗ ꯃꯌꯥꯡ ꯃꯆꯥꯒ ꯐꯨꯅꯔꯨꯏ ꯍꯥꯏꯗꯨꯅ ꯀꯦꯁ ꯀꯥꯟꯅꯔꯤ ꯇꯧꯔꯤꯁꯦ꯫ ꯅꯆꯜꯗꯨꯁꯨ ꯁꯦꯜ ꯊꯥꯔꯛꯑꯣ ꯍꯥꯏꯗꯅ ꯇꯧ ꯂꯩꯔꯦ꯫ ꯑꯩꯁꯦ ꯍꯟꯗꯛ ꯄꯩꯁꯥꯒꯤ ꯃꯊꯥ ꯈꯔ ꯁꯥꯔꯦꯅꯦꯍꯦ." ꯊꯣꯏꯕ ꯃꯈꯨꯔꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯇꯥꯏ, ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯦ꯫ ꯃꯈꯨꯔꯥ ꯆꯥꯎꯕꯅ ꯋꯥ ꯃꯈꯥ ꯆꯠꯊꯔꯛꯏ: "ꯁꯦ ꯑꯌꯥꯝꯕ ꯁꯦꯜꯐꯝꯗꯤ ꯅꯠꯇꯦ, ꯅꯪꯒꯤ ꯏꯃꯥꯒꯤ ꯂꯥꯌꯦꯡꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕ, ꯑꯗꯨꯒꯅꯦ ꯁꯦ ꯁꯤꯗ ꯅꯪꯒꯤ ꯁꯥꯏꯟ ꯑꯃꯇꯪꯒ ꯇꯧꯔꯛꯑꯣ." ꯍꯟꯗꯛꯃꯨꯛꯇꯤ ꯊꯣꯏꯕ ꯃꯈꯨꯔꯥꯗ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ: ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯗ ꯋꯥꯔꯤ ꯂꯩꯕꯤꯕ ꯇꯥꯔꯒꯗꯤ ꯄꯤꯖꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯋꯥꯔꯤ ꯊꯥꯕꯤꯔꯛꯎ, ꯍꯔꯥꯎꯅ ꯂꯧꯖꯒꯅꯤ꯫ ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ꯫